ꯊꯤꯕꯤ ꯑꯩꯒꯤ ꯏꯇꯧꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏ ꯉꯝꯗꯔꯦ 이까이 TV ꯑꯩꯒꯤ 이토시나 ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏ ꯉꯝꯗꯔꯦ ꯃꯣꯃꯣꯟꯅꯤ ꯅꯨꯡꯁꯤ ꯍꯥꯏꯔꯤꯅꯦ ꯐꯣꯡꯗ꯭ꯔꯕꯁꯨ ꯆꯤꯟꯕꯥꯟ ꯑꯁꯤꯅ ꯊꯃꯣꯏꯁꯤꯅꯗꯤ ꯅꯨꯡꯁꯤ ꯐꯣꯡꯅꯤꯡꯉꯤ 이치시나디 ፎꯡꯗꯣꯛꯄ ꯉꯝꯖꯗꯦ 이까이 TV 어이나 뽀르바 마포시나 이닝 땀나 농시 포감드레 이까이 TV 어이나 뽀르바 마포시나 이닝 땀나 농시 포감드레 노자 어이비 아이기 마포하시나 가리와 하이나 ꯅꯨꯡꯁꯤꯐꯣꯡꯂꯁꯤꯒꯦ ꯅꯨꯡꯖꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯀꯔꯤ ꯋꯥꯍꯩꯅ ꯅꯨꯡꯁꯤꯐꯣꯡꯂꯁꯤ